Lambi Shorok Mapham Chadana Amot Akai Hundokpagi Heinabi Thadoklasi ESHAMAK SHUMANG MANGOL NANNA THAMBAGUM MEEYAMNA CHATLIBA Lambi ASISU NANNA THAMLASI HAINA ARAMBAI TENGGOL Unit 19 Commander KHERSON TOUDAM na PHONGDOKHRE Wafamasi ARAMBAI TENGGOL Luching Purel Korongan Bakuman Yiming Makada ARAMBAI TENGGOL Unit 19 Uripok na Sindona Uripok Kagzup Lambi ki Cherap Court tagi Iroisemba Phauba Sathakiba Cleanliness Drive Amagamari Lenina PHONGDOKHIBANI Makna makata na hai Lambi Shorok haibasi akoigi sakyang mingselni maramaduna Lambi Shorok lu nana thamba haibasi yamna magtangay fade yumgi Amot Akai sing putorak laga Lambi Shorok tapay sinba natraga turelda Thadabagi Heinabi asi Thadoklasi yumgi Amot Akai sing adu Mapham Chana tasinduna thambiraga Service vehicle lakpada sinabiyo lambi da Amot Akai paisinba asina lambi gi masak thian batana tan lambi da chathok chasin tawriba miyoy sing chawna khudong chadaba mayak na hale Arambai hairaga lan khaktamak thengnagani haiba leite miyamna awaba tarak laba matamda mateng pangnabagi damak Arambai tenggol na matam punamak da sem saduna lay haina mahakna phongdokhe Usi ako na tawjay ba social service asi usi korongan ba taw korongan mo ni makada kasi tang Pilipan imagine mo sila ako any unit ko ni maki ay tare koy Manipur lay ba koy diba chala iba unit ko ni maki Arambai tenggol na Oina maki oina social service ama nasi tau ne ado ako ye jurisdiction oina unit 18 ye uripok pareng che ulap stok chamdok pa ako na ngam bakara do su tau gena ji papu ji tau ri te bolo nam ullaga kona duna ado bo lu nan bai je koi Lambi Shorok ai ye ko saken gen ne aduna yari ge de lu nan na thamna ba kona mina se ma'am na si ako ye Arambai maki ri ai je ado kari gumba ako amot pa pataba hokti na ko su Mapham Chadana lang ko ba Sige, panam na tau kule, kaya tau si. Ana Arambai haraga, kaya na lan kapta thena kani ay lagi. Bagagi angam mamating, ako na song ya kani haina, nasi bakal lagi. Left to left gani, kung jo halaro.